mayam khurumjari taunariba mayam se aina nungaijadaba khar leibadagi mayam da wafam khara phongdokjage tawgani akhoi manipur ima leibak ta hujik leiriba phibam se mayam loina khangaba ngatani problem mayam se loi solve tawrabra akhoi manipur gi se leiriba issue mayam se loina problem leiri mayam se loina solve tawba ngamabra hujik se illegal immigrants mapandagi changjalliba mayam se loina masa khangdokpa ngamabra phangbam thokpada phangdan leiriba akhoi gi right maitei gi ST recommend tawba ngamabra Kangu Karada, Koigi, Pambam Toktana, Pangaga Leramiva, status mayam se, Sigi, Loktopa Namabra, Mapandagi Chanjalapa Singsina, Tauramiva, Equigi, Manipur Tugainaba, Kaliba plan, Ama, Kalamia plan se, Sigi Mayokta Chanjan Bangamabra, Highway, Huzik Tingaga Leriba, Koi freely movement of Bangam se, Isagi, Manipur citizen Amana, Indian citizen Amana, Isagi state free movement of Bangamabra, Lanje Nagliba, IDP Singna. Mayumda hanjingba ngamabra sigi mayam problem mayam se loina solve tawba ngamabra natraga on the process ta leibra sigi issue mayam se loina divert tawre haira kanda loina nathai khraga leiriba political party singna politician singna ayamba isa gi party politics tawnara aga 2027 gi election da khoina mai pa ati adu tawgani ada tawgani haina chatharak laga issue mayam se loina divert tawkhraga agenda mayam se loina divert tawkhraga political party haibadi yekna basi kanano bo haibangam da political party mayam leiri hoji koi manipur da amasu yana bachatpa isa gi party politics tawnaraga main issue main agenda se leiri ba mayam se loina divert tawkhraga anda election da focus tawbadawna 2027 election da focus tawbadawna siguma mayam se machoi tanaraga aina phai mana phatte aina phai hainaraga machet tanaraganda party politics tawnaraganda main issue agenda mayam se loina divert tawkhraganda akoi ima leibak se leiriba akoi mayam se machet tanaraga hunaraga amana ma hunaraga unjanda bamkhai hunaraganda leiriba se tasengna nungaijade politics tawbiu political party gi isagi political party do fai haibiu kaim kaiba leite but main agenda main issue dai divert tawbiganu aikoi gi oiba main agenda se karino akoi manipur se karamba phibam dano phadoi se karamba problem se pukhala kan issue se solve tarakanda akoi tangdu leitana leigadoi no haiba se sida hana focus tawbana phai manipur thugaiba pamba miwai sing makoi gi di houcjick su punna jantan mantar da separate administration lauri akoi agenda da gi divert tawdri leiriba manipur thugaiba pamba sing si houcjick su manipur thugai gi hairiba akoi gi na machoi tarakanda issue mayam da gi loina na thai khraga